maram sa dana hojik leiriba irang si amuka sagap pa yanabagi damakta maram dam leidaba aduna leinabu honarakpa matamda achumba kun tariba kon salam gi kun asibu moina nam mi khulai pai basing ku yami haiba matik tam hoina tawraga mirai biraga miyam jobu achumba jobu aramba tahnabagi damakta media da thongda pangangang ngamen mi fubo ko pasi singba satharbasina achumbagi khongthang dinate ala nungsi chanana laiminaba asina khoigi tung koina manipugi damakta yangnaga su aduga laiminariba jati amaga laiminaba marta ingna tapna leige haragadi koki singna satharakiba asi ka henba myamsi kudak ki tokudabani habse ini eiga apilni aduna masi makhatana sumana lapata ragadi kanglup ani maraksida natana manipurgi kanglup ani khat haiyade mitop janglo pasiga manipurgi hominarapa laiminariba jati punamakka nomadi masi achoba irang masu mugat sidi hemba maka thokpiyai aduna masigumba thoktanaba khalagadi koki singsi matamchana hanbiu habse Derong United Committee Manipur ki side ki appeal to bani